ꯃꯄꯥꯟ ꯂꯝꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯅꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯍꯩꯕ ꯇꯤꯝ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯃꯄꯥꯟ ꯂꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯥꯔꯀꯤꯅꯣꯁꯀꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯝ ꯇꯥꯟꯅꯕꯤꯔꯝꯃꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯒꯗꯕ ꯃꯇꯝ ꯄꯔꯃꯥꯁꯥꯗ ꯌꯥꯝ ꯋꯥꯒꯗꯕ ꯑꯗꯨꯃ ꯀꯣꯛꯀꯅꯤꯅ ꯍꯥꯏꯅ ꯊꯝꯖꯅꯤꯡꯕ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯀꯥꯔꯀꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜꯗ GIST ꯀꯦꯟꯁꯔ ꯅꯥꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯇ꯭ꯌꯨꯃꯔ ꯂꯧꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯦꯗ ꯁꯔꯖꯤꯀꯦꯜ ꯑꯣꯟꯀꯣꯂꯣꯖꯤ ꯗꯣꯛꯇꯔ ꯁꯥꯄꯝ ꯑꯣꯄꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯥꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗꯒꯤ ꯆꯍꯤ 52 ꯁꯨꯔꯕ ꯑꯅꯥꯕ ꯑꯃ ꯊꯥ ꯑꯁꯤꯒꯤ 10ꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯛꯈꯤꯕꯅꯤ ꯑꯦꯗꯃꯤꯠ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯑꯅꯥꯕ ꯑꯗꯨ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜ ꯁ꯭ꯇ꯭ꯔꯣꯃꯥꯜ ꯇ꯭ꯌꯨꯃꯔ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯗꯣꯛꯇꯔꯁꯤꯡ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 23ꯗ ꯃꯥꯏ ꯄꯥꯛꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯇ꯭ꯌꯨꯃꯔ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯈꯤ ꯌꯥꯝꯅ ꯔꯤꯛꯁ ꯂꯩꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯐꯤꯕꯝꯁꯨ ꯐꯒꯠꯂꯦ ꯍꯥꯏꯔꯤ ꯀꯥꯔꯀꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜꯗ ꯀꯦꯟꯁꯔꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯠꯃꯦꯟ ꯀꯌꯥ ꯆꯠꯊꯕ ꯉꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯗꯣꯛꯇꯔ ꯑꯁꯤꯅ ꯊꯝꯂꯗꯨꯅ ꯑꯅꯥꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯃꯜ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯤ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯔꯤꯐꯔ ꯇꯧꯔꯕꯁꯨ ꯀꯥꯔꯀꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯅ ꯇꯥꯟꯅꯕꯤꯕ ꯑꯃꯗꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯕ ꯌꯥꯒꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯔꯜꯗ ꯀꯦꯟꯁꯔ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯃꯁꯨ ꯀꯥꯔꯀꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯅꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯍꯩꯕ ꯇꯤꯝ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯃꯄꯥꯟ ꯂꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯥꯔꯀꯤꯅꯣꯁꯀꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯝ ꯇꯥꯟꯅꯕꯤꯔꯝꯃꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯒꯗꯕ ꯃꯇꯝ ꯄꯔꯃꯥꯁꯥꯗ ꯌꯥꯝ ꯋꯥꯒꯗꯕ ꯑꯗꯨꯃ ꯀꯣꯛꯀꯅꯤꯅ ꯍꯥꯏꯅ ꯊꯝꯖꯅꯤꯡꯕ ꯀꯥꯔꯀꯤꯅꯣꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯑꯇꯣꯞꯄꯒ ꯀꯔꯤ ꯈꯦꯠꯅꯩ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯑꯥꯔꯂꯤ ꯗꯤꯇꯦꯛꯁꯟꯗ ꯑꯦꯝ ꯇꯧꯋꯦ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯇꯩꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯗ ꯑꯦꯝ ꯇꯧꯔꯀꯥꯟꯗ ꯐꯍꯟꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯤꯅ ꯑꯥꯔꯂꯤ ꯗꯤꯇꯦꯛꯁꯟ ꯉꯟꯅ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯌꯥꯕ ꯃꯇꯝꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯥꯔꯂꯤ ꯁꯤꯁ ꯌꯥꯅꯕ ꯃꯇꯧꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯅꯦꯕ ꯅꯝꯕꯔ 2ꯗ ꯑꯦꯐꯣꯔꯗꯦꯕꯤꯂꯤꯇꯤꯁꯦ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯂꯣ ꯏꯟꯀꯝ ꯒ꯭ꯔꯨꯞ ꯁ꯭ꯇꯦꯠꯅꯤꯅ ꯃꯄꯥꯟ ꯆꯠꯂꯒ